ꯃꯈꯨꯠꯇ ꯂꯤꯁ ꯑꯃ ꯄꯥꯏꯗꯨꯅ SP ꯅꯩꯅꯥ ꯗꯦꯕꯤ ꯃꯅꯥꯎꯅꯨꯄꯤ ꯅꯤꯇꯥ ꯗꯦꯕꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯥꯔꯤ ꯂꯩꯕ ꯃꯊꯟꯇ ꯕꯖꯥꯔ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯇꯣꯔ ꯒꯨꯂꯥꯞ ꯄ꯭ꯔꯤꯟꯇꯦꯗ ꯇꯧꯕ ꯁꯜꯋꯥꯔ ꯑꯃꯗꯤ ꯑꯆꯝꯕ ꯈꯨꯃꯨꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯕꯣꯗꯤꯒꯥꯔꯗ ꯑꯃꯠꯇꯁꯨ ꯂꯣꯏꯅꯔꯛꯇꯦ꯫ ꯌꯥꯝꯅ ꯆꯝꯅ ꯕꯖꯥꯔ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯅꯥꯛ ꯅꯛꯄꯗ ꯁꯥꯔꯤ ꯌꯣꯟꯕ ꯁꯣꯞ ꯑꯃꯗ ꯆꯪꯂꯛꯏ꯫ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯈꯪꯂꯝꯗꯦ꯫ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯎꯕ ꯗꯨꯀꯥꯟꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯑꯗꯨꯗꯤ ꯁꯥꯔꯤ ꯃꯈꯜ ꯑꯃꯗꯤ ꯃꯆꯨ ꯁꯨꯅ ꯌꯥꯎꯕ ꯗꯨꯀꯥꯟ ꯑꯃꯅꯤ꯫ ꯀꯥꯎꯟꯇꯔꯗ ꯗꯨꯀꯥꯟ ꯃꯍꯥꯖꯟ ꯑꯗꯨꯅ ꯍꯤꯁꯥꯕ ꯀꯤꯇꯥꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯆꯍꯤ 12ꯃꯨꯛ ꯁꯨꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯀꯥꯎꯟꯇꯔ ꯑꯗꯨꯗ ꯁꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ SP ꯅꯩꯅꯥ ꯗꯦꯕꯤ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯨꯕ ꯇꯧꯔꯝꯗꯦ꯫ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯅꯁꯨ ꯈꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯥꯎꯟꯇꯔ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯦꯜꯁꯃꯦꯟ ꯑꯗꯨꯗ, "ꯕ꯭ꯔꯗꯔ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯁꯥꯔꯤ ꯐꯖꯕ ꯑꯃꯠꯇ ꯑꯩ ꯂꯩꯖꯒꯦ꯫ ꯐꯖꯕ ꯗꯤꯖꯥꯏꯟ, ꯐꯖꯕ ꯃꯆꯨ ꯑꯃꯠꯇ ꯎꯠꯄꯤꯌꯨ"꯫ ꯁꯦꯜꯁꯃꯦꯟ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯁꯥꯔꯤ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯅꯩꯅꯥ ꯁꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯆꯨ ꯄꯥꯝꯗꯕ ꯑꯃꯗꯤ ꯕꯣꯔꯗꯔꯒꯤ ꯃꯌꯦꯛ ꯑꯗꯨꯁꯨ ꯄꯥꯝꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯕ꯭ꯔꯗꯔ, ꯈꯔ ꯍꯦꯟꯅ ꯐꯖꯕ ꯑꯗꯨ ꯎꯠꯄꯤꯌꯨ ꯑꯩꯉꯣꯟꯗ꯫ ꯑꯩꯅ ꯂꯩꯕ ꯂꯥꯛꯂꯤꯕ ꯁꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯀꯩꯅꯥ ꯑꯗꯨꯅ ꯍꯦꯛ ꯁꯦꯠꯄꯗ ꯄꯛꯆꯒꯗꯕ ꯐꯖꯕ ꯃꯈꯜꯒꯤ ꯁꯥꯔꯤ ꯑꯗꯨꯅꯤ ꯑꯩꯅ ꯊꯤꯔꯤꯕ"꯫ ꯑꯁꯨꯝꯅ ꯃꯊꯪ ꯌꯦꯡꯕꯅ ꯄꯨꯡꯈꯥꯏ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯗꯨꯀꯥꯟ ꯑꯗꯨꯁꯨ ꯃꯤ ꯆꯤꯟꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯤ꯫ ꯃꯍꯥꯖꯟ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯊꯥꯕ ꯑꯅꯣꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯅꯩꯅꯥ ꯗꯦꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯖꯟ ꯑꯗꯨꯅ, "ꯃꯦꯗꯥꯝ, ꯁꯥꯔꯤ ꯈꯨꯗꯤꯡꯃꯛ ꯐꯖꯕ ꯗꯤꯖꯥꯏꯟ, ꯐꯖꯕ ꯃꯆꯨ ꯉꯥꯛꯇꯅꯤ꯫ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃ ꯍꯦꯛꯇ ꯃꯦꯗꯥꯝ ꯈꯟꯕꯤꯌꯨ"꯫ ꯅꯩꯅꯥ ꯗꯦꯕꯤꯒꯤ ꯊꯃꯣꯏꯗꯗꯤ ꯏꯄꯦꯟ ꯄꯦꯟꯗꯕꯒꯨꯝ ꯇꯧꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯥꯔꯤ ꯑꯃꯈꯛ ꯍꯦꯛꯇ ꯂꯩꯁꯤꯟꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ꯫ ꯃꯅꯥꯎ ꯅꯨꯄꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯊꯣꯟꯖꯕ ꯐꯖꯕ ꯗꯤꯖꯥꯏꯟ ꯃꯈꯜ ꯑꯗꯨꯅꯤ꯫ ꯑꯐꯕ ꯃꯥꯡꯒꯣꯜ ꯑꯥꯁꯤꯔꯕꯥꯗ ꯄꯤꯅꯅꯕ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯤꯕꯨ ꯐꯖꯕ ꯑꯗꯨꯈꯛꯇ ꯁꯦꯜꯍꯟꯅꯤꯡꯗꯨꯅ ꯃꯍꯥꯛꯅ ꯑꯐꯕ ꯄꯣꯠꯁꯛ ꯑꯃ ꯑꯗꯨꯕꯨꯅꯤ ꯃꯍꯥꯛꯅ ꯊꯤꯔꯤꯕ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯕ꯭ꯔꯗꯔ, ꯑꯩ ꯌꯥꯝꯅ ꯍꯥꯊꯨꯗꯦ꯫ ꯑꯩ ꯌꯥꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯐꯖꯕ, ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯈꯜꯒꯤ ꯗꯤꯖꯥꯏꯟ, ꯃꯈꯜꯒꯤ ꯃꯆꯨ ꯑꯗꯨ ꯄꯥꯝꯃꯤ"꯫ ꯃꯍꯥꯖꯟ ꯅꯕꯀꯤꯁꯣꯔꯅ ꯁꯦꯜꯁꯃꯦꯟ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯅꯧꯕ ꯁꯥꯔꯤꯒꯤ ꯄꯦꯀꯦꯠ ꯑꯗꯨ ꯀꯥꯏꯊꯣꯛꯂꯒ ꯄꯨꯔꯛꯎ ꯁꯤꯗ"꯫ ꯑꯁꯨꯝꯅ ꯁꯦꯜꯁꯃꯦꯟ ꯑꯗꯨꯅ ꯄꯨꯗꯨꯅ ꯁꯥꯔꯤ ꯕꯟꯗꯜ ꯑꯃ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯀꯥꯎꯟꯇꯔ ꯃꯊꯛꯇ ꯊꯝꯃꯤ꯫ ꯀꯥꯎꯟꯇꯔ ꯃꯃꯥꯡ ꯑꯗꯨꯗ ꯁꯥꯔꯤ ꯉꯥꯛꯇꯅꯤ ꯄꯤꯛ ꯊꯟꯅ ꯂꯩꯔꯤꯕ꯫ ꯅꯩꯅꯥ ꯗꯦꯕꯤꯅ ꯁꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯃꯊꯪ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯖꯟ ꯅꯕꯀꯤꯁꯣꯔꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄꯅ ꯂꯣꯏꯔꯦ꯫ ꯁꯦꯜꯁꯃꯦꯟ ꯅꯨꯄꯥꯗꯨꯅ ꯆꯤꯔꯣꯟ ꯇꯧꯏ, "ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯔꯦ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯁꯦ ꯃꯥꯡꯍꯜꯂꯤꯕ꯫ ꯁꯥꯔꯤ ꯑꯃꯐꯥꯎ ꯑꯄꯥꯝꯕ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ"꯫ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯩꯅꯥ ꯗꯦꯕꯤꯅ ꯃꯅꯥꯗ ꯈꯖꯤꯛ ꯇꯥꯈ꯭ꯔꯦ꯫ ꯃꯍꯥꯛ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯍꯥꯛꯅ ꯄꯥꯝꯂꯗꯤ ꯗꯨꯀꯥꯟ ꯑꯗꯨ ꯈꯨꯗꯛꯇ ꯊꯣꯡ ꯊꯤꯡꯖꯤꯟꯍꯟꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯕ ꯄꯥꯝꯂꯝꯗꯦ꯫ ꯅꯨꯡꯉꯥꯏꯇꯅ ꯁꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯌꯦꯡꯂꯛꯏ꯫ ꯄꯨꯡ ꯑꯃ ꯐꯥꯅꯤꯡꯁꯤꯠ ꯇꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯁꯥꯔꯤ ꯑꯃꯗ ꯃꯍꯥꯛ ꯃꯤꯠꯌꯦꯡ ꯆꯪꯂꯝꯃꯤ꯫ ꯃꯦꯔꯨꯟ ꯃꯆꯨꯅꯤ꯫ ꯕꯣꯔꯗꯔꯒꯤ ꯗꯤꯖꯥꯏꯟ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯄꯥꯝꯕ ꯑꯗꯨ ꯊꯣꯛꯂꯦ꯫ ꯁꯥꯔꯤ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟ ꯑꯗꯨ ꯃꯅꯥꯎ ꯅꯨꯄꯤꯒꯤꯗꯃꯛ ꯁꯦꯝꯂꯛꯄ ꯗꯤꯖꯥꯏꯟ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯅꯩꯅꯥ ꯄꯨꯛꯅꯤꯡꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯁꯥꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ, "ꯌꯦꯁ, ꯕ꯭ꯔꯗꯔ, ꯃꯁꯤꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ꯫ ꯃꯁꯤꯃꯛ ꯄꯦꯛ ꯇꯧꯕꯤꯌꯨ꯫ ꯃꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕ ꯗꯤꯖꯥꯏꯟ, ꯑꯩꯅ ꯄꯥꯝꯕ ꯃꯆꯨ ꯑꯗꯨ ꯊꯣꯛꯂꯦ"꯫ ꯃꯍꯥꯖꯟ ꯅꯕꯀꯤꯁꯣꯔ ꯁꯣꯔ ꯈꯖꯤꯛ ꯍꯣꯟꯗꯣꯛꯏ꯫ ꯀꯣꯛꯇꯒꯤ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯁꯦꯜꯁꯃꯦꯟ ꯅꯨꯄꯥꯗꯨꯅ ꯈꯔ ꯊꯨꯅ ꯁꯥꯔꯤ ꯑꯗꯨꯕꯨ ꯄꯦꯀꯦꯠ ꯇꯧꯗꯨꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯅꯩꯅꯥ ꯗꯦꯕꯤꯅ ꯄꯩꯁꯥ ꯄꯤ꯫ ꯃꯈꯨꯠꯇꯒꯤ ꯁꯥꯔꯤ ꯄꯦꯀꯦꯠ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯈꯖꯤꯛ ꯍꯔꯥꯎꯏ꯫ ꯃꯍꯥꯛꯅ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯁꯥꯔꯤ ꯐꯖꯕ ꯑꯗꯨꯕꯨ ꯐꯪꯖꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯁꯥꯔꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯑꯃ ꯃꯍꯥꯛꯅ ꯈꯜꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯒꯦ ꯇꯧꯔꯛꯄꯗ ꯄꯦꯀꯦꯠ ꯃꯅꯨꯡꯗꯒꯤ, ꯍꯥꯏꯕꯗꯤ ꯁꯥꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯒꯤ ꯂꯪ ꯑꯃ ꯅꯥꯟꯊꯣꯛꯇꯨꯅ ꯎꯔꯛꯏ꯫
ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯁꯣꯏꯕ ꯂꯩꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯄꯦꯀꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯑꯗꯨꯒ ꯑꯣꯟꯅ ꯇꯩꯅꯕ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯍꯨꯟ ꯈꯔ ꯊꯨꯅ ꯆꯣꯡꯂꯛꯏ꯫ ꯁꯥꯔꯤꯒꯤ ꯕꯣꯔꯗꯔ ꯖꯒꯥ ꯑꯃꯗꯒꯤ ꯂꯪ ꯑꯃ ꯅꯥꯟꯊꯣꯛꯄ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯦꯜꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯖꯤꯛ ꯆꯤꯡꯂꯨꯕꯗ ꯂꯪ ꯑꯗꯨ ꯂꯣꯏꯅ ꯍꯟꯗꯣꯛꯂꯛꯏ꯫ ꯁꯥꯔꯤ ꯑꯗꯨꯗꯤ ꯗꯤꯐꯦꯛꯇꯤꯚ ꯑꯣꯏꯕ ꯄꯤꯁ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯅꯥꯏꯅꯥꯅ ꯀꯥꯎꯟꯇꯔꯗ ꯆꯪꯁꯤꯟꯗꯨꯅ ꯅꯕꯀꯤꯁꯣꯔꯗ ꯍꯥꯏꯔꯝꯃꯤ, "ꯃꯁꯤ ꯌꯦꯡꯕꯤꯌꯨ, ꯃꯁꯤꯒꯤ ꯂꯪ ꯑꯃ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯗꯤ ꯁꯤꯖꯤꯟꯅꯕꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ"꯫ ꯅꯕꯀꯤꯁꯣꯔꯅ ꯁꯥꯔꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ, "ꯃꯦꯗꯥꯝ, ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯄꯤꯛꯅ ꯂꯩꯕ ꯑꯁꯤꯗꯤ ꯑꯗꯨꯝ ꯆꯠꯅꯍꯟꯕ ꯌꯥꯕꯅꯤ꯫ ꯃꯁꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯐꯥꯎꯕꯗꯪ ꯄꯨꯕꯤꯔꯒꯗꯤ ꯃꯈꯣꯏꯅ ꯐꯖꯅ ꯁꯦꯝꯕ ꯌꯥꯒꯅꯤ, ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯕ ꯁꯥꯔꯤꯅꯤ"꯫ ꯅꯩꯅꯥꯒꯤ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯀꯟꯈꯠꯂꯛꯏ ꯑꯃꯗꯤ ꯃꯍꯥꯛ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ "ꯅꯟꯗꯀꯤꯁꯣꯔꯗ ꯀꯔꯝꯅ ꯌꯥꯍꯟꯒꯅꯤ? ꯑꯩꯅ ꯄꯩꯁꯥ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯔꯤꯗꯨꯅꯤ꯫ ꯑꯩꯅ ꯐ꯭ꯔꯤꯗ ꯂꯧꯕꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯐꯕ ꯃꯈꯜꯒꯤ, ꯔꯤꯖꯦꯛ ꯂꯩꯇꯕ, ꯗꯤꯐꯦꯛꯇꯤꯚ ꯑꯣꯏꯗꯕ ꯁꯥꯔꯤ ꯃꯈꯜ ꯑꯗꯨ ꯑꯩ ꯄꯥꯝꯃꯤ"꯫ ꯅꯟꯗꯀꯤꯁꯣꯔꯅ ꯈꯔ ꯃꯨꯛꯂꯞꯅ, "ꯌꯦꯡꯕꯤꯌꯨ ꯃꯦꯗꯥꯝ, ꯁꯥꯔꯤ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯦꯛꯇ ꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯅ ꯈꯟꯖꯕ ꯁꯥꯔꯤ, ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯁꯥꯔꯤ ꯈꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯔꯥꯟꯅꯣ"꯫ ꯀꯥꯎꯟꯇꯔꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯁꯨ ꯅꯣꯛꯇꯨꯅ, ꯃꯦꯗꯥꯝ, ꯅꯍꯥꯛꯅ ꯄꯥꯝꯅ ꯂꯧꯈ꯭ꯔꯕ ꯁꯥꯔꯤꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯤ ꯗ꯭ꯔꯃꯥ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯇꯧꯕꯤꯔꯤꯕꯅꯣ"꯫ ꯅꯥꯏꯅꯥ ꯗꯦꯕꯤ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯗꯤ ꯀꯁꯇꯃꯔ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯗꯨꯗ, "ꯑꯩꯒꯤ ꯄꯩꯁꯥ ꯈꯨꯗꯛꯇ ꯍꯜꯂꯨ꯫ ꯑꯩ ꯗꯤꯐꯦꯛꯇꯤꯚ ꯑꯣꯏꯕ ꯁꯥꯔꯤ ꯃꯈꯜ ꯑꯗꯨ ꯑꯩꯅ ꯂꯧꯒꯗꯕ ꯅꯠꯇꯦ"꯫ ꯅꯟꯗꯀꯤꯁꯣꯔꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ, "ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯄꯩꯁꯥ ꯍꯟꯗꯣꯛ ꯍꯟꯖꯤꯟꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯃꯐꯝꯁꯤꯗ ꯅꯍꯥꯛ ꯗ꯭ꯔꯃꯥ ꯇꯧꯔꯒꯅꯨ, ꯆꯠꯈ꯭ꯔꯣ"꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯂꯛꯂꯤꯕ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯁꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯈ꯭ꯔꯦ꯫ ꯅꯥꯏꯅꯥ ꯗꯦꯕꯤꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ, "ꯗꯨꯀꯥꯟꯗꯥꯔ ꯑꯃꯅ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯝꯅ ꯀꯁꯇꯃꯔ ꯑꯃꯗ ꯇꯧꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯅ ꯄꯩꯁꯥ ꯁꯨꯅ ꯄꯤꯕꯅꯤ꯫ ꯄꯩꯁా ꯑꯗꯨ ꯁꯨꯅ ꯍꯟꯗꯣꯛꯄꯤꯌꯨ, ꯅꯠꯇ꯭ꯔꯒ ꯑꯐꯕ ꯃꯈꯜꯒꯤ ꯁꯥꯔꯤ ꯑꯃ ꯄꯤꯌꯨ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯄꯩꯁꯥ ꯑꯣꯏꯅ ꯍꯟꯕ ꯇꯥꯕꯅꯤ"꯫ ꯅꯟꯗꯀꯤꯁꯣꯔꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ? ꯅꯪ ꯀꯔꯤ ꯑꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ? ꯅꯪꯕꯨ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃꯔꯣ? ꯅꯪꯒꯨꯝꯕ ꯑꯁꯤꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯊꯦꯡꯅꯕ ꯖꯥꯠꯅꯤ꯫ ꯆꯠꯈ꯭ꯔꯣ ꯅꯪ, ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ"꯫ ꯅꯥꯏꯅꯥꯅ ꯁꯥꯎꯗꯨꯅ ꯁꯥꯔꯤ ꯑꯗꯨ ꯀꯥꯎꯟꯇꯔꯗ ꯄꯤꯁꯤꯜꯂꯤ꯫ ꯋꯥꯈꯜ ꯈꯔ ꯈꯜꯂꯤ, "ꯃꯈꯣꯏꯁꯤ ꯑꯩꯉꯣꯟꯗ ꯗ꯭ꯔꯃꯥ ꯐꯖꯅ ꯇꯧꯔꯦꯗꯅ꯫ ꯑꯩꯗꯤ ꯑꯆꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯍꯟꯕ ꯉꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯃꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯈꯪꯍꯟꯕꯅ ꯆꯨꯝꯂꯒꯗ꯭ꯔꯥ ꯈꯟꯕ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯑꯩꯍꯥꯛꯄꯨ ꯃꯁꯛ ꯈꯪꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ"꯫ ꯅꯥꯏꯅꯥ ꯗꯦꯕꯤꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯏ꯫ ꯄ꯭ꯔꯣꯄꯥꯏꯇꯔ ꯅꯟꯗꯀꯤꯁꯣꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯧꯊꯣꯔꯛꯇꯨꯅ, "ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯌꯦꯠꯂꯒꯅꯨ, ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯅ ꯇꯥꯛꯄ ꯇꯥꯔꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯁꯛ, ꯑꯁꯦꯡꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯕ ꯇꯥꯔꯦ"꯫ ꯅꯥꯏꯅꯥ ꯗꯦꯕꯤ ꯈꯖꯤꯛ ꯅꯣꯛꯇꯨꯅ, "ꯌꯥꯏꯅꯦ, ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯅꯦ꯫ ꯄꯨꯂꯤꯁꯇ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯅꯦ꯫ ꯑꯩꯁꯨ ꯌꯦꯡꯕ ꯇꯥꯔꯦ꯫ ꯅꯪꯒꯤ ꯄꯨꯂꯤꯁ ꯍꯥꯏꯕꯗꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ, ꯃꯈꯣꯏꯅ ꯀꯔꯤ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ"꯫ ꯅꯟꯗꯀꯤꯁꯣꯔꯅ ꯋꯥꯈꯜ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯀꯤꯗꯕ ꯃꯥꯜꯂꯦ"꯫ ꯅꯟꯗꯀꯤꯁꯣꯔꯅ ꯈꯣꯡꯂꯩ ꯊꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨꯁꯨ ꯂꯥꯎꯗ ꯁ꯭ꯄꯤꯀꯔꯗ ꯊꯥꯔꯝꯃꯤ꯫ "ꯍꯜꯂꯣ ꯁꯥꯔ, ꯑꯩ ꯅꯟꯗꯀꯤꯁꯣꯔ, ꯁꯥꯔ, ꯁꯥꯔꯤꯒꯤ ꯗꯨꯀꯥꯟ ꯑꯗꯨꯅꯤ ꯁꯥꯔ꯫ ꯃꯐꯝꯁꯤꯗ ꯀꯥꯔꯟ ꯇꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯦ꯫ ꯈꯔ ꯊꯨꯅ ꯁꯥꯔ, ꯗꯨꯀꯥꯟꯂꯣꯝꯗ ꯌꯥꯔꯒꯗꯤ ꯂꯥꯛꯄꯤꯌꯨ"꯫ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨ ꯀꯨꯝꯍꯩ ꯌꯦꯡꯅꯕ ꯉꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯩ, "ꯌꯦꯡꯉꯨꯅꯦ, ꯃꯍꯥꯖꯟ ꯑꯗꯨꯅ ꯄꯨꯂꯤꯁ ꯀꯧꯈ꯭ꯔꯦ"꯫ ꯅꯥꯏꯅꯥ ꯗꯦꯕꯤ ꯋꯥꯔꯤ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯂꯩꯕ ꯑꯔꯤꯕ ꯌꯣꯠꯀꯤ ꯁ꯭ꯇꯨꯜ ꯑꯃ ꯂꯧꯗꯨꯅ ꯃꯍꯥꯛ ꯐꯝꯂꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯝꯅ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯏ꯫ ꯃꯅꯥꯎꯅꯨꯄꯤ ꯅꯤꯇꯥ ꯗꯦꯕꯤꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯑꯗꯨ ꯁꯥꯔꯤ ꯑꯃꯈꯛꯀꯤ ꯋꯥꯔꯤ ꯅꯠꯇꯦ, ꯃꯤ ꯑꯃꯒꯤ ꯏꯖꯠꯀꯤ ꯋꯥꯐꯝꯅꯤ꯫ ꯃꯍꯥꯛ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ, ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯁ꯭ꯇꯨꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯄ ꯉꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ, ꯄꯨꯂꯤꯁ ꯂꯥꯛꯂꯒꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯗ꯭ꯔꯃꯥ ꯄꯨꯝꯕ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯔꯒꯅꯤ ꯈꯪꯉꯨ"꯫ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯥꯏꯅꯥ ꯗꯦꯕꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯐꯤꯁꯔ ꯈꯨꯗꯤꯡꯅ ꯈꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯝꯕ ꯂꯥꯏꯕꯛꯅꯅꯣ ꯈꯪꯗꯦ,
ngaihak leiraga ariba jeep amada police sing adu yausilage jeep adudagi officer Mahindra Chaudhary amadi mahaki constable sing kumtharage Chaudhary gi safam adu miyam ga khara khene aduga akanba khonjelda Chaudhary na lauduna hanglage kadaida lei mahak kadaida no proprietor Nandakishore officer adugi manakta chensinduna Naina Devi da yengduna sir masida leire karan tawba nupi adu masida famli basine aigi dukan da mahak na changlanglaga dukan asibu mingchat thiyanaba tawribani sir police officer Chaudhary na wahang karimata hangdana Naina Devi bu khongdagi luton fawba munna yenglami Naina Devi sho karigumba amata nachungba tawdana phamduna leirami wakhal da khalli Haujik loinamak farani haina Chaudhary na nanganano nangna kari khangbagino mafam sida drama amadi marai yetuna dukan asigi kari mingchat thinanaba nang selibano Naina Devi na fazana gyan tana wahang taw nahak ai Naina Devi ni Mahendra Chaudhary na wa adu marak thatna Naina Devi oiraso kari dawani ningthau konungi machanupiro nangbu dukan asida argument tawba lakparo argument tawbugi nang license phanglaba miyoiro Naina Devi na nahak khangdraba mali nang kanada wari sarigi haiba Mahendra Chaudhary na kanna noktuna ha ai khangi nangna loina miyam se takani haiba yamna hai singbi sagano karade police station da sasi achumba loina khangani nahak constable ama changsilaktuna Naina Devi gi makhut paiduna mahak na chinglami nakan amadana proprietor Nandakishore na officer adubu dukan gi kachan amada pusinduna senfam khara lokthuraga mahak pirami aduga sir masigi mafam sidagi mahak se khara thuna pukro masi aigi karbar asida mingchat thihalle nangi asangba paisa aina loina pigani officer adugi nakongda Nandakishore na hairami officer Chaudhary na paisa sing adu ubadagi mahak pangthakre corruption tawba aduna hena thawna hapagum thokhalle mahakna nupi adugi manakta sangsilaktuna Naina na khalli haujikti mahakna aibu masak khanglamlagani haina khalli sanariba lila matam aduda loiragani haina asum wakhal tawi Mahendra Chaudhary na constable sing adubu kaushinduna nupi dugi makut oyet paiduna Naina Devi bu kanna chingi Naina Devi na masikarino mathong huktaba thabak tawgano aigona aina haibase taw officer Chaudhary na wa adu thattuna nang wayam na ngangano police station da chatsi mafamduda pumnamak asengwa khanglagani customer sing adugi manungda wa ngangnei yengu yamna chawba madam ga saduna mahak madam saning ba haibabu lokapta yorani mahak soidri proprietor Nandakishore khara lapna yengduna makoi adu nanduna momon noki Naina Devi di kham thengna saukre adubu aingi matung inna chapchaba dani phangange khanduna madudi makhoina khangdre karisu mara lejadaba mi amabu makhoina pharibani haiba amuksu khalli asengba adu hairuraga makhoina khangdrabadi amuk hena nongna khini haiduna mahakna wakhal tawi jeep adugi thong adu hangdoktuna manungda insilli aduga police station tamna chatkre proprietor Nandakishore sor khara sangna hondoi thamoi khajik harauba phawi police station yoragi officer sing constable sing amadi mara leiraba amadi makhoigi relative makhai station adu khara chilami Mahendra Chaudhary jeep manungdagi kumtharage churup adu mahakna haungna chingduna jeep manungdagi constable anina Naina Devi chingtharagi mahak wa karimta hairamde Chaudhary na pusillo madu lokap manungda insillo station manungda head constable ama file shuduna leirami mahakna sir mahak asina kanano karamba nupino Chaudhary na masigi nupisi yamna karan tawbi dukandar amaga mare yenaduna leiramba nupini makhoiguma nupise sahar asida yamna lei mahak asiso lokap manungda insingadabani Naina Devi amuk hanna wari sing adu sengdoknaba hone ai Naina Devi mahakna wa adu hek haibaga head constable aduna wa amuk marak thatkre naming di khangle kona nangi naming adu register da changlasi aduga hanan lokap manungda changadabani lokap ki thong adu hangdoktuna lokap manungda thajankhre miyamna khangnaraba wafamni haibadi lokap manungi fibam karam oramgani haiba namthiba manam amadi apatpa fijet amadi atekpa kangthon officer Mahendra Chaudhary na thong adu shol lonseli aduga kanna noklami ha Naina Devi ngamjabi thakta mahak khanglami
ꯋꯥꯈꯜ ꯇꯧꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯌꯥꯗ ꯀꯔꯞꯇꯦꯠ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯣ ꯋꯥꯈꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯕ ꯃꯈꯣꯏ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯗꯟꯗꯤ ꯐꯪꯍꯟꯕ ꯇꯥꯏ ꯃꯈꯣꯏꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯅꯩꯅꯥ ꯗꯦꯕꯤ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯍꯥꯛ ꯂꯣꯀꯞ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯣꯀꯞ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯃꯟꯕ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯃꯊꯧ ꯇꯧꯔꯤꯕ ꯑꯅꯧꯕ ꯑꯣꯐꯤꯁꯔ ꯑꯃ ꯃꯍꯥꯛ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯃꯤꯠ ꯀꯨꯃꯥꯔ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯃꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯖꯕ ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯦꯁ ꯐꯥꯏꯜ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯍꯥꯏꯕꯗꯤ ꯃꯤꯇꯤꯡ ꯀꯌꯥ ꯁꯦꯅꯤꯌꯔꯁꯤꯡꯒꯤ ꯑꯣꯔꯗꯔ ꯀꯌꯥ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯣꯐꯤꯁꯔꯅꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃ ꯂꯣꯀꯞ ꯃꯅꯨꯡꯗ ꯐꯝꯂꯤꯕꯤ ꯅꯩꯅꯥ ꯗꯦꯕꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯔꯦꯖꯤꯁꯇꯔ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛ ꯂꯣꯀꯞ ꯇꯝꯅ ꯂꯥꯛꯏ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯦꯡꯂꯝꯃꯤ ꯍꯦꯛ ꯎꯕꯒ ꯃꯍꯥꯛ ꯏꯉꯛ ꯉꯛꯏ ꯃꯁꯤꯗꯤ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯂꯩꯕ ꯑꯣꯐꯤꯁꯔ ꯑꯃꯗ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯝꯕ ꯀꯦꯁꯀꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯣ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯗꯨꯀꯥꯟꯗꯥꯔ ꯑꯃꯒ ꯃꯔꯩ ꯌꯦꯠꯅꯕ ꯑꯃꯗꯤ ꯏꯟꯁꯄꯦꯛꯇꯔ ꯃꯍꯤꯟꯗ꯭ꯔ ꯆꯧꯙꯨꯔꯤꯅ ꯐꯥꯔꯒ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯦꯛꯇꯤꯡ ꯑꯁꯤ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃꯒꯨꯝ ꯑꯦꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯃꯤꯠ ꯀꯨꯃꯥꯔꯅ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯌꯥꯅꯤꯡꯂꯝꯗꯦ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯃꯅꯨꯡꯗ ꯐꯝꯂꯤꯕꯤ ꯅꯩꯅꯥ ꯗꯦꯕꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯩꯅꯥ ꯗꯦꯕꯤꯅꯁꯨ ꯑꯃꯤꯠ ꯀꯨꯃꯥꯔꯕꯨ ꯎꯔꯝꯃꯤ ꯅꯩꯅꯥ ꯗꯦꯕꯤꯅ ꯑꯃꯨꯛ ꯑꯃꯤꯠ ꯀꯨꯃꯥꯔꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠ ꯆꯥꯅꯩ ꯑꯣꯐꯤꯁꯔ ꯑꯃꯤꯠ ꯀꯨꯃꯥꯔ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯒꯦ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖ ꯂꯧꯔꯤꯕꯤ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯛꯏ ꯑꯃꯤꯠ ꯀꯨꯃꯥꯔꯅ ꯃꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯊꯨꯕꯗ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯎ ꯑꯣꯐꯤꯁꯔ ꯑꯃꯗꯨꯅ ꯍꯥꯏꯔꯛꯏ ꯏꯟꯁꯄꯦꯛꯇꯔ ꯆꯧꯙꯨꯔꯤꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯃꯤꯠꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯇꯥꯅꯕ ꯂꯥꯎꯔꯝꯃꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯃꯍꯥꯛ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯁꯄꯤ ꯃꯦꯗꯥꯝ ꯅꯩꯅꯥ ꯗꯦꯕꯤꯅꯤ ꯅꯪꯒꯤ ꯃꯍꯤꯟꯗ꯭ꯔ ꯆꯧꯙꯨꯔꯤ ꯌꯥꯡꯈꯩꯒ ꯃꯍꯥꯛꯀꯤ ꯁꯝꯅꯥ ꯑꯃꯒ ꯃꯥꯟꯅꯕ ꯌꯥꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨ ꯃꯈꯨꯠ ꯅꯤꯛꯇꯨꯅ ꯂꯣꯀꯞꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯅꯩꯅꯥ ꯗꯦꯕꯤꯅ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯃꯤꯠ ꯀꯨꯃꯥꯔꯅ ꯆꯪꯁꯤꯟꯗꯨꯅ ꯁꯂꯥꯝ ꯀꯠꯂꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯂꯣꯀꯞ ꯃꯅꯨꯡꯗ ꯂꯩꯔꯝꯕꯤ ꯅꯩꯅꯥ ꯗꯦꯕꯤꯒꯤ ꯏꯖꯠ ꯃꯄꯥꯟ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯥꯏꯊꯣꯡꯗꯗꯤ ꯏꯆꯝ ꯆꯝꯕ ꯃꯃꯤ ꯑꯃꯒꯨꯝ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗꯤ ꯅꯣꯡꯊꯥꯡ ꯈꯥꯛꯄꯒꯨꯝ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯃꯤꯠ ꯀꯨꯃꯥꯔꯅ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗꯤ ꯍꯦꯗ ꯀꯣꯟꯁꯇꯦꯕꯜ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯂꯣꯀꯞ ꯃꯅꯨꯡꯗ ꯑꯆꯝꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯑꯦꯁꯄꯤꯕꯨ ꯂꯣꯀꯞ ꯃꯅꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯃꯍꯤꯟꯗ꯭ꯔ ꯆꯧꯙꯨꯔꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯃꯃꯥꯏꯒꯤ ꯀꯨꯆꯨ ꯑꯗꯨ ꯁꯪꯅ ꯉꯥꯡꯈ꯭ꯔꯦ ꯂꯥꯏꯕꯛꯇ ꯍꯨꯃꯥꯡ ꯑꯀꯨꯞꯄꯤ ꯀꯥꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯄꯪ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯏꯟꯁꯄꯦꯛꯇꯔ ꯆꯧꯙꯨꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯡ ꯑꯗꯨ ꯅꯤꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯂꯝꯗꯦ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯪꯂꯛꯄꯗ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯦꯁꯄꯤ ꯅꯩꯅꯥ ꯗꯦꯕꯤ ꯅꯥꯀꯟ ꯑꯣꯏ ꯌꯦꯠꯇ ꯂꯦꯞꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯦꯗꯥꯝ ꯅꯩꯅꯥ ꯗꯦꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯡꯗ ꯇꯣꯛꯈ꯭ꯔꯦ ꯃꯦꯗꯥꯝ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯦꯗꯥꯝ ꯑꯩ ꯁꯛ ꯈꯪꯖꯍꯧꯗ꯭ꯔꯦ ꯃꯦꯗꯥꯝꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯑꯩ ꯌꯥꯖꯒꯦ ꯑꯩꯕꯨ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯦꯗꯥꯝ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯆꯧꯙꯨꯔꯤꯅ ꯅꯩꯅꯥ ꯗꯦꯕꯤꯗ ꯍꯥꯏꯖꯔꯝꯃꯤ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯅꯩꯅꯥ ꯗꯦꯕꯤꯒꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯕꯗ ꯁꯛꯇꯤ ꯂꯩꯕꯤ ꯑꯃꯒꯨꯝ ꯅꯪꯅ ꯈꯜꯂꯤꯕꯅꯤ ꯅꯪꯒꯤ ꯇꯥꯠ ꯄꯥꯠ ꯑꯃꯗꯤ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯕ ꯑꯗꯨꯅ ꯅꯔꯥꯜ ꯑꯗꯨꯕꯨ ꯑꯩꯅ ꯀꯣꯛꯄꯤꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯐꯝꯂꯤꯕ ꯑꯃꯗꯤ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯒꯤ ꯅꯍꯥꯛ ꯏꯖꯠ ꯉꯥꯛꯇ꯭ꯔꯦ ꯅꯍꯥꯛꯅ ꯍꯦꯛꯇ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯊꯧꯗꯥꯡꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯊꯧꯗꯥꯡ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯕ ꯅꯍꯥꯛꯇꯤ ꯀꯔꯞꯁꯟꯅ ꯂꯨꯞꯂꯕꯅꯤꯅ ꯅꯪꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯅꯪ ꯅꯁꯥꯅ ꯐꯪꯖꯕ ꯇꯥꯕꯅꯤ ꯃꯦꯗꯥꯝ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯕ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯃꯦꯗꯥꯝ
ꯑꯩ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯄꯟꯗꯨꯅ ꯑꯩ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯖꯔꯔꯣꯏ ꯃꯦꯗꯥꯝ ꯅꯩꯅꯥ ꯗꯦꯕꯤꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯊꯗꯠꯇꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯌꯥꯔꯦ ꯅꯪꯒꯤ ꯑꯦꯛꯇꯤꯡ ꯇꯧꯕꯅ ꯀꯥꯟꯅꯕ ꯂꯩꯇꯦ ꯅꯪꯅ ꯃꯤꯆꯝ ꯑꯃꯒꯨꯝ ꯈꯟꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯎꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯆꯝ ꯀꯌꯥꯗ ꯆꯠꯊꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ ꯅꯪ ꯉꯥꯛꯄꯤꯕ ꯌꯥꯕꯒꯤ ꯃꯤꯁꯛ ꯑꯗꯨꯗꯤ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯅꯪ ꯁꯁꯄꯦꯟ ꯇꯧꯔꯕꯅꯤ ꯌꯨ ꯑꯥꯔ ꯁꯁꯄꯦꯟꯗꯦꯗ ꯑꯦꯁꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯄꯨꯝꯅꯃꯛ ꯏꯔꯣꯜ ꯅꯨꯡꯗ ꯂꯨꯞꯄꯒꯨꯝ ꯇꯧꯈ꯭ꯔꯦ ꯃꯍꯤꯟꯗ꯭ꯔ ꯆꯧꯙꯨꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯃꯥꯏꯗ ꯄꯥꯛꯊꯗꯨꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯄꯥꯎꯈꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯉꯣꯟꯗ ꯂꯩꯔꯝꯗꯦ ꯑꯃꯤꯠ ꯀꯨꯃꯥꯔꯅ ꯔꯤꯄꯣꯔꯠ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯏ ꯁꯁꯄꯦꯟꯁꯟ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯑꯃꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄ꯭ꯔꯣꯄꯥꯏꯇꯔ ꯅꯟꯗꯀꯤꯁꯣꯔꯗꯁꯨ ꯅꯣꯇꯤꯁ ꯑꯃ ꯊꯥꯔꯝꯃꯤ ꯀꯁꯇꯃꯔꯒꯤ ꯃꯊꯛꯇ ꯑꯔꯥꯟꯕ ꯄꯥꯎ ꯃꯆꯤꯟ ꯊꯤꯖꯤꯟꯕ ꯑꯃꯗꯤ ꯄꯨꯂꯤꯁ ꯀꯦꯁ ꯐꯥꯏꯜ ꯇꯧꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯅꯅꯕ ꯄ꯭ꯔꯣꯁꯦꯁꯁꯨ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯅꯩꯅꯥ ꯗꯦꯕꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯔꯝꯗꯦ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯁꯥ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯏ ꯃꯃꯥꯏ ꯇꯥꯊꯣꯛꯏ ꯃꯐꯤ ꯃꯔꯣꯜ ꯁꯦꯝꯖꯤꯜꯂꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯒꯥꯔꯤ ꯅꯠꯇꯅ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯒꯥꯔꯤ ꯑꯃꯗ ꯃꯍꯥꯛ ꯏꯆꯝ ꯆꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯃꯅꯥꯎꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨ ꯌꯧꯔꯛꯏ ꯏꯁꯩ ꯁꯛꯄ ꯖꯒꯣꯏ ꯁꯥꯕ ꯃ꯭ꯌꯨꯖꯤꯛ ꯃꯈꯣꯜ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯤ ꯅꯤꯇꯥ ꯗꯦꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯂꯩꯕ ꯎꯏ ꯅꯤꯇꯥ ꯗꯦꯕꯤ ꯑꯃꯗꯤ ꯃꯆꯦ ꯅꯩꯅꯥ ꯗꯦꯕꯤ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯦ ꯅꯩꯅꯥ ꯗꯦꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃ ꯐꯥꯎꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯔꯝꯗꯦ ꯃꯍꯥꯛꯅ ꯃꯦꯔꯨꯟ ꯃꯆꯨꯒꯤ ꯁꯥꯔꯤ ꯐꯖꯕ ꯕꯣꯔꯗꯔ ꯃꯅꯥꯎꯅꯨꯄꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯈꯨꯗꯣꯜ ꯇꯧꯏ ꯅꯤꯇꯥ ꯗꯦꯕꯤꯅ ꯏꯆꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯀꯌꯥꯗ ꯈꯟꯕꯤꯔꯤꯕ ꯏꯆꯦ ꯁꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯐꯖꯈ꯭ꯔꯦ ꯏꯆꯦ ꯅꯩꯅꯥ ꯗꯦꯕꯤꯅ ꯑꯄꯪꯕꯤ ꯏꯆꯦꯗꯤ ꯅꯪꯒꯤꯗꯃꯛ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ ꯅꯩꯅꯥ ꯗꯦꯕꯤꯒꯤ ꯋꯥꯈꯜꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒꯦ ꯋꯥꯍꯪ ꯀꯌꯥꯅꯤ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯑꯩꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯃꯊꯟꯇ ꯍꯪꯖꯩ ꯃꯍꯥꯛꯅ ꯈꯜꯂꯛꯄ ꯑꯃꯗꯤ ꯂꯩ ꯃꯗꯨꯗꯤ ꯃꯍꯤꯟꯗ꯭ꯔ ꯆꯧꯙꯨꯔꯤ ꯁꯁꯄꯦꯟꯗꯦꯗ ꯇꯧꯔꯒ ꯍꯦꯟꯀꯐ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯦꯡꯂꯛꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯅꯩꯅꯥ ꯗꯦꯕꯤꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯎꯠꯂꯤꯕꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃꯅꯤ ꯃꯅꯥꯎꯅꯨꯄꯤ ꯅꯤꯇꯥꯅ ꯆꯪꯁꯤꯟꯗꯨꯅ ꯏꯆꯦ ꯀꯔꯤ ꯈꯜꯂꯤꯒꯦ ꯋꯥꯈꯜꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯕ ꯃꯥꯜꯂꯤ ꯏꯆꯦ ꯃꯆꯦ ꯅꯩꯅꯥꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯪꯁꯦ ꯑꯁꯨꯝ ꯌꯦꯡꯂꯤꯕꯅꯤ ꯑꯩꯅ ꯉꯁꯤꯗꯤ ꯅꯪꯁꯦ ꯅꯁꯛ ꯌꯥꯝꯅ ꯐꯖꯩ ꯃꯅꯥꯎꯅꯨꯄꯤꯅ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯊꯦꯡꯅ ꯂꯥꯛꯂꯤꯕ ꯏꯃꯥꯅꯁꯨ ꯏꯆꯦꯒꯤ ꯐꯣꯟ ꯑꯗꯨꯗ ꯇꯧꯕꯅꯤ ꯅꯪꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯆꯠꯇꯦ ꯍꯥꯏ ꯄꯨꯝꯅꯃꯛ ꯏꯆꯦ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯥ ꯅꯩꯅꯥ ꯗꯦꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯗ ꯃꯆꯤꯟ ꯊꯤꯕꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄ ꯃꯍꯥꯛ ꯉꯝꯂꯝꯗꯦ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯂꯣꯏꯅꯃꯛ ꯐꯔꯤꯗ ꯑꯩ ꯆꯨꯝꯅ ꯑꯣꯐꯤꯁꯀꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯗ ꯂꯩꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯁꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯂꯦ ꯅꯪꯒꯤ ꯁꯥꯔꯤ ꯅꯪꯒꯤ ꯐꯖꯕ ꯃꯈꯜꯒꯤ ꯁꯥꯔꯤ ꯑꯩꯅ ꯂꯩꯔꯛꯂꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯃꯗꯤ ꯃ꯭ꯌꯨꯖꯤꯛꯇ ꯂꯨꯞꯇꯨꯅ ꯂꯩꯅꯈ꯭ꯔꯦ ꯅꯩꯅꯥ ꯗꯦꯕꯤ ꯌꯨꯝꯒꯤ ꯕꯦꯜꯀꯣꯅꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯑꯃꯤꯠ ꯀꯨꯃꯥꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯃꯤꯠ ꯑꯩ ꯄ꯭ꯔꯣꯄꯥꯏꯇꯔ ꯅꯟꯗꯀꯤꯁꯣꯔ ꯑꯃꯗꯤ ꯃꯍꯤꯟꯗ꯭ꯔ ꯆꯧꯙꯨꯔꯤꯒꯤ ꯑꯀꯨꯞꯄ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩ ꯄꯥꯝꯃꯤ ꯑꯣꯐꯤꯁꯔ ꯑꯃꯤꯠ ꯀꯨꯃꯥꯔꯅ ꯌꯦꯁ ꯃꯦꯗꯥꯝ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯐꯥꯎꯕꯗ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯤꯖꯔꯛꯀꯦ ꯃꯦꯗꯥꯝ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯐꯣꯟ ꯂꯥꯛꯏ ꯑꯃꯤꯠ ꯀꯨꯃꯥꯔꯅ ꯅꯟꯗꯀꯤꯁꯣꯔꯒꯤ ꯀꯦꯁ ꯈꯔꯗꯤ ꯂꯩ ꯃꯍꯤꯟꯗ꯭ꯔ ꯆꯧꯙꯨꯔꯤꯅ MLA ꯔꯘꯨꯕꯤꯔꯒ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯃꯤꯁꯛꯅꯤ ꯃꯦꯗꯥꯝ ꯃꯍꯥꯛ MLAꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯍꯥꯛꯅ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯅꯩꯅꯥ ꯗꯦꯕꯤꯅ ꯑꯗꯨꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯄꯨꯟꯕ ꯉꯥꯛꯇꯅꯤ ꯅꯟꯗꯀꯤꯁꯣꯔꯁꯨ ꯃꯔꯤ ꯏꯔꯩꯇ ꯂꯩꯅꯩ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯈꯔ ꯖꯤꯞ ꯇꯣꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯕꯜꯔꯥꯝꯅ ꯂꯥꯎꯗꯨꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯂꯦꯞꯄꯨ ꯂꯨꯍꯣꯡꯐꯝꯒꯤ ꯗꯣꯟ ꯄꯦ ꯄꯨꯝꯅꯃꯛ ꯂꯦꯞꯀꯗꯕꯅꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯅꯈ꯭ꯔꯦ ꯕꯜꯔꯥꯝꯅ ꯀꯩꯅꯥ ꯑꯣꯏꯔꯤꯕꯤ ꯅꯤꯇꯥ ꯗꯦꯕꯤꯗ ꯆꯪꯁꯤꯟꯗꯨꯅ ꯅꯤꯇꯥꯗ ꯃꯔꯥꯜ ꯑꯃ ꯁꯤꯖꯤꯜꯂꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯇꯤꯡꯀꯨ ꯁꯤꯡꯗꯒꯤ 50 ꯂꯥꯛꯁ ꯄꯨꯈ꯭ꯔꯒ ꯅꯍꯥꯛ ꯁꯤꯡꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯄꯩꯁꯥ ꯑꯗꯨꯕꯨ ꯁꯤꯡꯉꯝꯗꯅ ꯅꯪ ꯂꯨꯍꯣꯡꯂꯒ ꯆꯦꯟꯒꯦ ꯈꯟꯕ ꯅꯠꯇ꯭ꯔꯥ ꯂꯨꯍꯣꯡꯕ ꯌꯥꯎꯔꯤꯕ ꯑꯃꯗꯤ ꯕꯣꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯑꯉꯛꯄ ꯐꯥꯎꯏ ꯅꯤꯇꯥ ꯗꯦꯕꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯣꯛꯈꯦꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯃꯔꯥꯜ ꯁꯤꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ ꯃꯆꯦ ꯅꯩꯅꯥ ꯗꯦꯕꯤ ꯁꯥꯎꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ
ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ MLA ꯔꯘꯨꯕꯤꯔꯒꯤ ꯊꯧꯁꯤꯜ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯜꯂꯛꯄ ꯊꯧꯁꯤꯜ ꯑꯃꯅꯤ ꯍꯥꯏꯅ ꯅꯩꯅꯥ ꯗꯦꯕꯤꯅ ꯅꯣꯡꯁꯥꯒꯨꯝ ꯑꯀꯤꯕ ꯂꯩꯇꯅ ꯃꯥꯡ ꯊꯥꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯅꯪꯒꯤ ꯁꯕꯨꯠ ꯀꯔꯤ ꯂꯩ ꯁꯕꯨꯠ ꯑꯗꯨ ꯑꯩꯒꯤ ꯃꯃꯥꯡꯗ ꯎꯠꯂꯨ ꯕꯂꯔꯥꯝꯅ ꯆꯪꯁꯤꯟꯗꯨꯅ ꯗꯨꯄ꯭ꯂꯤꯀꯦꯠ ꯄꯦꯄꯔ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ ꯅꯩꯅꯥ ꯗꯦꯕꯤꯗ ꯎꯠꯂꯤ ꯅꯩꯅꯥ ꯗꯦꯕꯤꯅ ꯆꯦꯁꯤꯡ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯒ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯗꯨꯄ꯭ꯂꯤꯀꯦꯠꯅꯤ ꯍꯥꯏꯕ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯌꯨ ꯇꯤꯡꯀꯨ ꯁꯤꯡꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯈꯔ ꯑꯀꯤꯕ ꯐꯥꯎꯏ ꯃꯦꯝ ꯃꯥꯗꯤ ꯁꯍꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯁꯤ ꯎꯠꯂꯒꯅꯨ ꯑꯩꯉꯣꯟꯗ ꯅꯩꯅꯥ ꯗꯦꯕꯤꯅ ꯆꯦ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯕꯂꯔꯥꯝꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯐꯝꯗ ꯂꯝꯕꯤ ꯑꯅꯤ ꯂꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯀꯦꯁ ꯄꯥꯟꯁꯤꯟꯗꯨꯅ ꯑꯩꯅ ꯖꯦꯜꯗ ꯊꯥꯖꯤꯟꯒꯅꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯀꯅꯥꯒ ꯃꯨꯛꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯇꯥꯕꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯅꯩꯅꯥ ꯗꯦꯕꯤꯕꯨ ꯊꯦꯡꯅꯕ ꯉꯝꯗꯗꯨꯅ ꯂꯣꯏꯅꯃꯛ ꯆꯦꯟꯈꯤꯔꯝꯃꯤ ꯅꯩꯅꯥ ꯗꯦꯕꯤꯅ ꯕꯣꯔꯒꯤ ꯃꯄꯥꯗ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕꯤꯒꯅꯨ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯕꯣꯔꯒꯤ ꯃꯄꯥꯗꯨꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯗꯨꯅ ꯅꯤꯇꯥꯒꯤ ꯃꯔꯥꯜ ꯑꯗꯨꯕꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯖꯔꯝꯃꯤ ꯅꯩꯅ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯤꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯏꯅꯥꯎꯅꯨꯄꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯑꯩ ꯏꯊꯟꯇ ꯅꯠꯇꯦ ꯑꯩꯒ ꯂꯣꯏꯅꯔꯤꯕꯁꯤ ꯑꯩꯒꯤ ಇಖುꯠꯇ ꯑꯥꯏꯟꯕꯨꯁꯨ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯅꯤꯇꯥꯅ ꯏꯆꯦ ꯑꯩ ꯅꯍꯥꯛꯀꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏ ꯏꯆꯦ ꯑꯁꯣꯝꯗꯅ ꯄ꯭ꯔꯣꯄꯥꯏꯇꯔ ꯅꯟꯗꯀꯤꯁꯣꯔ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯂꯥꯏꯁꯦꯟꯁ ꯑꯗꯨꯁꯨ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯃꯁꯤꯅꯤ ꯃꯌꯥꯝ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯑꯩꯍꯥꯛꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯕꯨ ꯆꯤꯡꯊꯅꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯃꯣꯏ ꯀꯥꯏꯅꯅꯕ ꯑꯃꯗꯤ ꯁꯣꯛꯅꯅꯕ ꯂꯤꯖꯈꯤꯕ ꯋꯥꯔꯤ ꯅꯠꯆꯗꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯃꯗꯤ ꯍꯥꯏꯞ ꯇꯧꯕꯤꯔꯛꯎ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯇꯣꯄꯤꯛ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ ꯌꯥꯏꯐꯔꯦ